ꯊꯦꯡꯉꯦ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯊꯤꯗꯣ ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯊꯋꯥꯏꯃꯆꯥꯛ ꯃꯊꯤꯕꯨ ꯉꯥꯏꯖꯔꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯛꯇ꯭ꯔꯦ ꯑꯣꯏꯔꯣꯏ ꯉꯥꯏꯕ꯭ꯔꯅꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯗꯧꯗꯣꯏꯅꯣ ꯏꯔꯩꯅꯩ ꯇꯨꯝꯅ ꯆꯤꯡ ꯋꯥꯡꯅ ꯄꯩꯗꯨꯅꯁꯨ ꯀꯅꯥ ꯂꯥꯛꯇꯅ ꯆꯥꯗꯣꯔꯤꯒꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅꯦ ꯍꯌꯦꯡ ꯁꯤꯔꯒꯅꯦ ꯁꯣꯔꯥ ꯁꯣꯝꯕꯤꯅꯕ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯣꯏꯗꯣꯔꯤ ꯏꯃꯨꯡꯁꯦ ꯁꯥꯒꯩꯁꯦ ꯄꯨꯡꯃꯨꯠ ꯍꯩꯃꯨꯠ ꯊꯄꯥꯏꯗꯨꯅꯤ ꯃꯅꯥ ꯐꯖꯔꯒꯅꯦ ꯎꯍꯩ ꯄꯥꯟꯗꯕ ꯃꯔꯨ ꯍꯨꯜꯂꯒꯅꯦ ꯆꯥ ꯆꯣꯡꯗꯕꯒ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯀꯩꯅꯣ ꯏꯃꯥꯒꯤ ꯃꯔꯨꯗꯨꯅ ꯀꯥꯞꯊꯣꯛꯄꯤꯔꯒꯅꯣ ꯈꯤꯇꯪ ꯈꯥꯎ ꯑꯝꯇ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯥꯜꯂꯦꯕ ꯑꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯁꯥꯅ ꯋꯥꯈꯟ ꯇꯥꯖꯧꯋꯣ 이마나 빠미시나 까리노 ꯈꯪꯗ꯭ꯔꯗꯤꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅꯦ 이마나 마루 깝ꯊꯣꯔꯛꯀꯗꯣ리ꯕ 마시디 ꯀꯩꯅꯣ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ ꯆꯠꯂꯔꯣꯏ ꯑꯩꯅ ꯗꯣꯛꯇꯔ ꯄꯥꯃꯦꯟꯕ ꯃꯅꯥꯛ ꯆꯠꯁꯦꯁꯨ ꯌꯥꯗꯦꯗꯣ
Doctor yenga kai tawdoino yengba yaba doctor yengedana hojikti ai amta yengaroi ai di mitte ichau ningtabro shibo inaro shibo igi iralo Ado Motong pain badala pu yeng badi ai dena Uji gynecology ki maming leba doctor simane Loiraba se semza se amaga jasan se Yani. nungai khrai khodi aphaba doctor gi nupi oirurabanina nong mata mapuroi baga onsana dana wari sana baga do amata pangjadre Nangi ko chit amu horaba. yamdana patient mayamga loiraga na mu hobe hobe nungdang dana IVF tawri haidana pung ama ni hekta tayeba yam nungai khra dai khodi aphaba gi nupi oibasa Nangi da maro ngi lelei. Nokning da nokpam yauri. babung macha thoy babung office atora bani lao Muning mo chasanu da. Macha thoi. Horen kai leroge. chocolate Lerak toi ni. Ai thenge. Chatna toroge. silao Babung. Ai chalu khige. Chalagera. Hoi. Khara ngan halau ko. Hoi babung. So. Kashi tawai da pakat kano. Tension lei ba sina phabo hende. Sigi daksingcha amutang jangnang jabiro. Aduga 15 days ki matungda amuka test tawse. Phani doctor ai mu yaujarage Yauro. Hello, macha thoibi. Babung na duty tay ngai da disturb taw kan da karbo. Horen babung na halak padana macha thoibi gi chocolate haw bale ka dani ko. Fare thamo ko. Pamse. Pamula Ai wife ni doctor Hoi, habiyo. Akoini ni yum palak pachi tarik mung phare adu bang si phaw imiti cham to uphangdre Hana atopo doctor singda treatment to bidriba. doctor loin sure atope state chatlaga IVF ka su tawre
ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯦ ꯑꯔꯣꯏꯕꯗ ꯗꯣꯛꯇꯔ ꯑꯃꯇꯪ ꯂꯩꯕ ꯌꯦꯡꯖꯒꯦ ꯂꯥꯛꯆꯕꯅꯤ ꯂꯥꯏꯕꯛ ꯌꯦꯡꯁꯦ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗꯣ ꯍꯣꯠꯅꯖꯒꯦ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯩ ꯃꯤꯇꯩ ꯆꯥꯍꯧ ꯄꯥꯝꯃꯦ ꯑꯦꯅꯤ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯕꯤꯗꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯇꯩ ꯆꯥ ꯑꯝꯇꯗꯤ ꯎꯍꯟꯕꯤꯌꯨ ꯑꯗꯣꯝ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯦꯛꯑꯞ ꯇꯧꯊꯣꯛꯑꯁꯦ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯁꯦ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯃꯣꯁ ꯋꯦꯜꯀꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ ꯐꯅꯤ ꯎꯅꯤꯡ ꯐꯗꯕ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯐꯪꯍꯜꯂꯨꯔꯦ ꯏꯆꯥ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯐꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ 이자 대박 맛보다 방한다며 이자도 아이 빰디에 아이 저갑다 빰디 아이 스닝에 뭐지지다 나 세계 놈의 지상이네 까이버 볼레이트 아이 스닝에 아이 스닝에 아이 스닝에 헤이 노래이 그대로 그냥 뭔가 알고 행아우리다 뭐 누파지 파나나바 랑가지 타이네 하이그레다 고 살인고 쪽 비세야 ꯂꯥꯛꯑꯦ ꯍꯥꯏ ꯁꯨꯡꯌꯧꯗꯤ ꯌꯧꯔꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯆꯥ ꯊꯣꯏ ꯇꯨꯝꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯕ꯭ꯔꯥ ꯌꯧꯔꯦ ꯄꯥꯕꯨꯡ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯣ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯉꯤꯅꯦ ꯍꯥ 이슈 ꯊꯣꯏꯅ ꯃꯄꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏ ꯉꯥꯏꯔꯝꯃꯤ ꯍꯜꯂꯛꯃꯟꯗꯗꯅ ꯇꯨꯝꯈ꯭ꯔꯦꯗꯅ ꯄꯥꯕꯨꯡ ꯑꯁꯣꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯗ ꯇꯧꯏꯅꯤ ꯑꯣ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒꯅꯦ ꯄꯣꯊꯥꯔꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯁꯣꯔꯤ ꯉꯁꯤꯗꯤ ꯑꯩ ꯄꯦꯛ ꯑꯃꯅꯤ ꯊꯛꯂꯦ ꯗꯣꯛꯇꯔꯅꯕꯣ ꯊꯛꯅꯕ ꯁꯤꯜꯂꯛꯑꯕꯅꯤꯅ ꯊꯛꯑꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯔꯤ ꯂꯩ ꯑꯩꯉꯣꯟꯗ ꯂꯤꯕ ꯌꯥꯗꯕ ꯋꯥꯔꯤꯒꯁꯨ ꯂꯩꯕ꯭ꯔꯥ ꯂꯣꯠꯀꯤ ꯈꯟꯅ ꯂꯣꯠꯄꯗꯤ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯧꯈ꯭ꯔꯦ ꯈꯟꯅ ꯇꯝꯗꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯤꯗꯥꯛ ꯊꯛꯂꯛꯏꯕ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯅꯕꯒꯤ ꯊꯧꯅꯥ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯞꯂꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯅꯉꯣꯟꯗ ꯂꯤꯔꯒꯦ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯅꯨꯡꯁꯤꯕꯒꯤ ꯄꯥꯛꯇ ꯇꯧꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯨꯔꯕꯁꯨ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯈꯟꯕ ꯂꯩꯇꯦ ꯊꯥꯖꯕ꯭ꯔꯥ
ꯑꯩ ꯊꯥꯖꯩ ꯑꯩꯅ MBBS ꯇꯝꯃꯤꯉꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯈꯪꯅꯈꯤ ꯄꯨꯟꯁꯤꯒꯤ ꯍꯣꯡꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯅ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯊꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯨ ꯆꯦꯟꯕꯤꯁꯤꯡꯒ ꯄꯪꯈꯛ ꯑꯣꯏꯔꯝꯈꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ ꯀꯔꯤ ꯇꯥꯃꯣꯃꯛꯇꯗ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯂꯥꯛꯏꯕ ꯑꯩꯃꯛꯇꯗꯅꯤ ꯂꯥꯛꯑꯝꯃꯤꯁꯦ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯇꯨꯡꯍꯟꯕꯤꯌꯨ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨꯔꯥ ꯐꯔꯦ ꯑꯩ ꯂꯤꯔꯔꯣꯏꯒꯦ ꯅꯪꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯔꯣꯏ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯇ꯭ꯔꯗꯤ ꯑꯩ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯐꯔꯦꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯇꯥꯃꯣ ꯅꯨꯃꯤꯠꯇꯣ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯅꯤ ꯔꯦ ꯀꯩꯅꯣ ꯌꯥꯗ ꯇꯧꯏꯅꯤ ꯃꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯅꯪꯁꯦ ꯑꯩꯅ ꯀꯣꯏꯔꯤꯅꯤꯅꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯃꯥꯏ ꯃꯥꯟꯅꯩꯅꯣ ꯀꯣꯏꯅꯕ ꯍꯥꯏꯁꯦ ꯑꯅꯤꯃꯛꯅꯤ ꯅꯪꯅꯕꯨ ꯀꯣꯏꯔꯁꯨ ꯑꯩꯅꯕꯨ ꯀꯣꯏꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯅꯣꯏ ꯗꯣꯛꯇꯔꯒꯤ ꯑꯦꯄ꯭ꯔꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯇꯥꯛꯆꯅꯤꯡꯕ ꯃꯥꯜꯂꯦ ꯑꯝꯇ ꯂꯧꯊꯣꯛ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯩ ꯀꯥꯎꯔꯣꯏꯅꯤ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯊꯦꯡꯛ ꯌꯨ ꯑꯦ ꯋꯥꯏꯠ ꯀꯂꯔ ꯃꯥꯅꯦ ꯑꯉꯧꯕꯅꯤ ꯄꯥꯝꯗ꯭ꯔꯕ ꯄꯥꯝꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯅꯨꯡꯁꯤꯅꯕꯗ ꯑꯉꯧꯕ ꯄꯤꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏꯅꯩꯌꯦ ꯑꯉꯥꯡꯕ ꯔꯣꯁ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨ ꯍꯣꯏꯗ ꯁꯤꯃ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦ ꯁꯦ ꯍꯧꯔꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯉꯥꯏꯈꯣꯍꯦ ꯅꯪꯅ ꯈꯨꯠ ꯅꯁꯥ ꯍꯥꯝꯃꯕꯣ ꯑꯅꯥꯕ ꯃꯌꯥꯝꯒꯤ ꯑꯄꯨꯝ ꯑꯁꯥ ꯃꯌꯥꯝ ꯄꯥꯏꯔꯨꯔꯒ ꯐꯪꯖꯗꯕꯩ ꯇꯥꯏꯞꯇ ꯍꯦꯛꯇ ꯍꯨꯞꯀꯦ ꯇꯧꯋꯤꯅꯦ ꯁꯦ ꯑꯄꯪ ꯅꯈꯨꯠꯇꯨ ꯇꯩꯊꯣꯛꯑꯣ ꯌꯥꯔꯕꯣ ꯌꯥꯔꯦ ꯍꯥꯏ ꯁꯦ ꯁꯤ ꯊꯝꯃꯒꯅꯦ ꯅꯕꯨꯛꯇꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯗꯣꯏꯅꯤ ꯄꯥꯕꯨꯡ ꯍꯤꯗꯥꯛ ꯆꯥꯔꯦꯕ ꯍꯣꯏꯅꯦ ꯍꯤꯗꯥꯛꯁꯨ ꯆꯥꯁꯅꯨ ꯁꯤ ꯉꯥꯛꯇꯪ ꯊꯝꯃꯣꯕ ꯄꯥꯕꯨꯡꯁꯤꯃ ꯏꯃꯥ ꯏꯄꯦꯝꯃ ꯅꯣꯡ ꯅꯤꯅꯤꯈꯛ ꯕ꯭ꯔꯦꯛ ꯂꯥꯛꯄꯁꯤꯗ ꯍꯦꯛ ꯅꯥꯏꯗ ꯍꯩ ꯃꯤ ꯂꯥꯛ ꯃꯥꯜꯂꯦ ꯑꯩ ꯌꯦꯡꯒꯦꯀꯣ ꯑꯣ ꯄꯥꯕꯨꯡ 이비에 먹거나 바보, ꯄꯥꯝꯃꯩꯕꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?
Cumi cumi ibe ma hippi. Changjira. Yai pabung, changse. Sidi yang kui di ni. La. Chango la. Hey, bunga. Pabong, Hey, nama nabi ama ana ba hang belai. Ai be ma la. Chango. Che, sida ke pam. Si pam. Pam. Ipa chalo la ke. Pam ko. Pabung, lon biru na nuda. Ye, takadam. Mi ana hang belak ba mi bu isam jam ba mi ro. Phagi dong na. Ye, takadam. Pa chalo la ke ko. kaidaw lai no? Ay pabong ang dik, ay nasiri ba? Charai, pakte ngam sai type ta. Kayo ngam jino. Daya tau nida. Yam lawe, nakuna sado hamdana chaba yam kale. Aduna di maning lomda dum ho taba. Fai, nang si matam laki di ba? Hey, Chacha, noina hai di ba machu jibo. Kuchu ngau ba mi na la ga lai ba da. Pakchara dro. Paksar ni pabung kucu na kap tho dam ni. Hey, kap thok pa du ni ne ai na pa mi je. Ado pabung lakadul ba imong nu pidung masak hang biro bo. Ah, kange. Masak tak pa la mi. Pabong, Hai. Nang chatora bra. hoy pabong, chalo kige. Nai pabong. Yengo. Dai ri ba color si. Pam der bro. Sida la ka doi du ga. Sana ra drive ba. Pabong sumusa kanga do. Ho. Chalo. Pabong, chalo kige. Hey, amado una to. Fix to. AMD ga do ko na thara su yai khanga ba. Hoy pabong. Cho. All the best. Nuray, kyam kuya gaya? Nana do dadra, miskol kyam nei giyengo. As, gari thok pada tada toy ni. Pabong na kinam haire. Kay heba. Hoy pabong da, ngasi di color ga haida na yum da repairing putau to le hawe. Pabung dusu yo dai ne dudia. Taba ni. Chaslao thingi. Nuray, ay gari si mana boy thamam gai. Hoy yare. Pabong da kaya na kumdoy no. Ay no onda force to ko pamdi. Nang ya sing mamatang mamayan da kangalo. Ay su PhD sintang lo shan kige. Nang su doktor ni, ay su doktor el pau di oira kige. Na chardi nang na ibu hanta na kan kini.
सी कि हौदन थारबनी नम्मदी फाजो थमोइगे तेलंगा लंचा तकी सी कि हौदन थारबनी वाखलगी हत्यादा मक्पू पांदना नीनिंग तमना कोई पाई जरी बिनी Humduna puriva angauba malangse aigi sakloni nangbu nushivagi sahunni Humduna puriva angauba malangse aigi sakloni nangbu nushivagi sahunni aigi pondani tauduna sanariva Naksinduna nambo purivani aise Leichil su naglunu nongdol su naglunu chirol ka tauduna aran balambida nusiva saduna puduna chakhini chek sinjau punsido mangjeni taklamo Punsido mangjeni taklamo से धदत बिरम लगा तत्तु न पाई ख्रब पंथों फमसो खंगलरोय थारी बलंगी पुखली से धदत बिरम लगा तत्तु न पाई ख्रब पंथों फमसो खंगलरोय Malangbaina humduna puraga palhangani pamilda aigi punsigi tita kaidana nangbu yokani thammoigi sambalna khaduna thamgani
wari lepadi kaidaurage makhadi ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯖꯅꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ PhD ꯂꯣꯏꯁꯤꯟꯕ ꯉꯥꯏꯈꯤ ꯑꯩꯁꯨ MD ꯇꯧꯕ ꯍꯧꯈꯤ ꯃꯥꯅ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯐꯪꯉꯛꯄꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯈꯤ ꯃꯥꯕꯨ ꯎꯅꯈꯤ ꯃꯤ ꯃꯆꯥꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤꯅ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯒꯥꯏꯗꯣ ꯐꯪꯉꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯗꯦꯠ ꯆꯠꯂꯤꯉꯩ ꯐꯦꯁꯕꯨꯛ ꯋꯥꯆꯦꯞ ꯄꯥꯏꯔꯤꯉꯩꯗꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗꯅꯦ ꯈꯥꯃꯦꯟ ꯌꯣꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯌꯥꯝ ꯍꯣꯠꯅꯔꯨꯕꯩ ꯋꯥ ꯅꯠꯇꯦꯗ ꯃꯄꯨꯅ ꯆꯥꯟꯕꯤꯕꯅꯦ ꯍꯣꯏ ꯕꯥ ꯑꯗꯨꯕꯣꯕ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅꯁꯨ ꯆꯥꯟꯕꯤꯗꯦ ꯄꯥꯁ ꯇꯧꯋꯦꯁꯨ ꯊꯣꯛ ꯑꯆꯦꯟꯕ ꯕꯁꯇ ꯇꯥꯟꯅꯔꯒ ꯅꯞꯄꯗꯧꯅ ꯄꯥꯁ ꯇꯧꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯣꯛꯐꯝ ꯑꯃ ꯀꯜꯍꯧꯔꯅꯤ ꯅꯪꯅ ꯀꯟꯗꯣꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯀꯜꯍꯧꯔ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯗꯅꯕ ꯅꯨꯔꯩ ꯑꯃꯁꯦ ꯅꯪ ꯄꯥꯎ ꯇꯥꯕꯗ ꯂꯥꯛꯑꯦꯍꯦ ꯅꯣꯏ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯄꯥꯎ ꯁꯨꯝꯇ ꯄꯤꯔꯛꯇꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯅꯨꯔꯩ ꯍꯥꯏꯅ ꯀꯧꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯗꯣꯛꯇꯔ ꯉꯥꯛꯇ ꯍꯥꯏ ꯇꯥꯝꯅꯦ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯄꯥꯕꯨꯡꯗ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯌꯨꯝꯖꯀꯩꯁꯥ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯦꯡꯅꯔꯁꯤꯔꯥ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯛꯗꯧꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯃꯦꯝꯆꯥꯅꯦ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯀꯩ ꯂꯩꯔꯒꯦ ꯅꯨꯔꯩꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯕ ꯀꯩ ꯄꯥꯎꯅꯣ ꯅꯨꯔꯩꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡ ꯑꯩꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯎꯅꯕꯅꯤ ꯀꯩꯅꯣ ꯗꯥ ꯄꯥꯃꯩꯕ ꯅꯪꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯊꯧꯅꯥꯅ ꯃꯥꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯅꯦꯅ ꯄꯨꯈ꯭ꯔꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯁꯤꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯊꯝꯃꯒꯦꯀꯣ ꯑꯩ ꯄꯥꯎꯁꯦ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯦ The number you are calling is either unreachable or switched off at the moment. Please try again later. ꯁꯦ ꯄꯥꯏꯁꯜꯂꯣ ꯌꯥꯔꯅꯤ ꯆꯠꯅꯕꯤꯅꯤ ꯁꯦ ꯄꯥꯏꯁꯜꯂꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯐꯣꯟꯁꯨ ꯄꯤꯒꯦ ꯁꯤ ꯄꯥꯏꯁꯜꯂꯣ Hey, nang yang mahaning bra? Ha? Nang yang mahaning bra ba si? Phone galin chai ni ko ngasi. Nang chakhi biar oi ba ngasi. Nang thie loi ba. Ai kaidaure? Kaidaunaragene he? Kistau din ma.
Kaino na koi boji bu chawna ba ya ba matam lo. Na bong ni ani long ba ya de. Ai gi punsi gi ngak pi sen bi ga dori ba lai mak ni khanduna ne. Na pure be gi ma khong sok tuna khoiram. Khoiramo. Yare yare. Adudi chadnaba tawrasiko. Tholoko. Nuray. Se. The number you are calling is either unreachable or switched off at the moment. Please try again later. Calling is either switched off or not Calling is either switched off or not Calling is either switched off or not The number you are calling is either unreachable or switched off at the moment. Please try again later. Pabung. Ipa Paulo in tare ne pa mai ba. La, yum na chashila. Pabung. Ayaw wale Pabung. Ay sininge Pabung. Ay, shashidi, ay shukan gan. Nangidamagta ipa leri siti. La, yum na chashila. Nupibu mama tandaro. La, chashila. Hey, atu du hong de iding amoy. Yam thru ne, wale na balak ta zu ya ne na krai go. Kitsu to man gare. Matam khara yum da lai dau do. Lairik tam loi ba ga ne. Hekta chan na ba hon ne. Aduna ne, na pa sin sao se. Ima, yare ba. Hojikti adugi matam natre. Hey, wa ngang no nang su. Yengoi, nang hojikti ne, pamhai ba ga pau phong da ba yadre ko. Haugra ba di haugre. Nupi ni, mangani su haida ba ni ko. Madu khang. Iche, ai chak chiramage, charos lao ko.
ꯄꯥꯝꯍꯩꯕ ꯀꯩꯅꯣ ꯅꯪ ꯇꯧꯁꯤꯟꯅꯨꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯩ ꯂꯥꯜꯂꯦ ꯄꯥꯝꯍꯩꯕ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯆꯩꯔꯥꯛꯄꯤꯌꯣ ꯂꯥꯜꯂꯦꯗꯤ ꯀꯩꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯔꯥꯟꯅꯖꯔꯤꯕ ꯀꯩꯅꯣ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯩꯅꯣ ꯅꯨꯔꯦ ꯃꯗꯨꯒꯤ ꯄꯥꯎꯈꯣ ꯑꯩ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯃꯣꯏ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯔꯣꯏꯌꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣ ꯀꯩꯅꯣ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯤ ꯄꯥꯈꯣꯡꯁꯦ ꯅꯪ ꯅꯔꯥ ꯂꯩꯔꯕ ꯃꯤꯔꯣ ꯍꯥ ꯅꯪ ꯅꯔꯥ ꯂꯩꯔꯕ ꯃꯤꯔꯣ ꯄꯥꯝꯍꯩꯕ ꯑꯩ ꯏꯔꯥ ꯂꯩꯇꯦ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯅ ꯐꯥꯕꯅꯦ ꯄꯥꯝꯗꯕ ꯅꯨꯄꯤꯕꯨ ꯐꯥꯔ ꯂꯧꯒꯅꯤ ꯈꯟꯕ ꯑꯩ ꯍꯥꯠꯀꯅꯤ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤꯌꯦ ꯄꯥꯝꯍꯩꯕ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪ ꯑꯃ ꯃꯥꯡꯈꯤꯕ ꯑꯩ ꯃꯗꯨꯁꯨ ꯄꯥꯝꯗꯦ ꯃꯤ ꯑꯃ ꯍꯥꯠꯂꯨꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯅꯪ ꯀꯩꯁꯨ ꯀꯤꯗ꯭ꯔꯕꯣ ꯀꯤꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯄꯥꯝꯍꯩꯕ ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯔꯩ ꯁꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯑꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯄꯥꯝꯍꯩꯕ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯦ ꯈꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯃꯧꯒꯤ ꯁꯤꯟꯗ ꯆꯠꯂꯕꯤꯅꯦ ꯆꯥꯃꯔꯛ ꯆꯦꯟꯁꯅꯨ ꯂꯤꯁꯤꯡꯂꯛ ꯆꯦꯟꯁꯅꯨ ꯅꯨꯔꯩꯗꯤ ꯄꯥꯝꯍꯩꯕ ꯑꯣꯏꯒꯅꯤ ꯅꯪꯅ ꯆꯠꯅꯕꯤꯕꯨ ꯀꯩꯗꯧꯕ ꯀꯤꯗꯣꯏꯅꯣ ꯅꯪ ꯂꯩꯕ ꯅꯨꯡꯁꯤꯔꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯪ ꯅꯈꯣꯡꯅ ꯊꯣꯡ ꯁꯤꯊꯣꯛꯐꯝ ꯊꯣꯛꯄꯅꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯁꯤ ꯃꯇꯪꯗꯤ ꯅꯪꯒꯤ ꯅꯨꯔꯩꯒꯤ ꯑꯄꯥꯝꯕꯅꯦ ꯈꯟꯗꯨꯅ ꯌꯥꯕꯤꯌꯨꯀꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯁꯤꯡꯉꯤ ꯃꯆꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯨꯅꯨ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯈꯤꯕ ꯃꯥꯜꯂꯦ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯐꯤꯖꯪꯗꯨꯅ 이마angda 탈라를 누레 하이행세 낭나 베어키바 부리또 아이게 이나우누피가 릴라라가 라안게 이나우누피도 아이막내 칼라가 예무고 누레 그이 낭안기도 아이 마두 야바 수공몽을 아이 낭가 가이나방가 뭐예 아이게 와칼디 마복심하게 가우토크로 누레 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 The person you are calling is currently busy. 요헨 ꯀꯩꯗꯧꯔꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯇꯥꯃꯣ ꯄꯥꯝꯃꯩꯕꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯟ ꯑꯃ ꯊꯥꯗꯧꯔꯤ ꯑꯩꯈꯣꯏꯅꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯇꯝꯗꯣ ꯍꯌꯦꯡ ꯈꯪꯍꯜꯂꯛꯑꯒꯦ ꯊꯝꯃꯒꯦꯀꯣ ꯐꯔꯦ ꯐꯔꯦ
ꯅꯨꯡꯁꯤꯅꯕꯗ ꯑꯉꯧꯕ ꯄꯤꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏꯅꯩ. ꯇꯥꯃꯣꯗꯕꯨ ꯂꯥꯛꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯂꯥꯛꯇꯤ ꯂꯥꯛꯀꯅꯤꯌꯦ. ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯁꯤꯗꯅ. ꯌꯥꯔꯅꯤꯗ ꯇꯥꯃꯣ. ꯃꯥꯅ ꯀꯅꯥꯅꯣ? ꯑꯩꯒ ꯈꯪꯅꯕꯅꯦ ꯇꯥꯃꯣ. ꯇꯥꯃꯣ, ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯊꯤꯟ. ꯑꯣ, ꯌꯥꯝ ꯐꯩ. ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ. ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ. ꯍꯣꯏ ꯇꯥꯃꯣ. ꯌꯣꯍꯦꯟ, ꯅꯣꯏ ꯏꯆꯦꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯇꯥꯃꯣ, ꯏꯆꯦꯅ ꯄꯣꯠꯁꯤꯡꯁꯦ ꯇꯥꯃꯣꯗ ꯄꯤꯌꯣꯅ ꯄꯤꯔꯦ. ꯅꯣꯏ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯕꯨ ꯎꯗꯅꯕ ꯂꯣꯠꯂꯨ ꯍꯥꯏꯌꯨ. ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ. Babung, say Babung, my Babung the phone to have you over. Babung, say Babung, Babung, say Babung, my Babung the phone to have you over. My Babung don't have you, Babung. Say Babung. Hello. Ay, pamaybagi mapani, phone gi mateng na ay adom bu khurumjari. Oh, ayu khurumjari. Kari tapi kita ba? Wari pumbasi tabi ramna ni khanjay. Hoy, ayu khangjare. Thogdok si thokre adubu. Adongi ishanu pina, thokliba thogdok asi masana yaba nati. Mabu namduna phabani haidana ishanu pada haire. Hoy, phabui la poi tar rozani. Phababu ore punbabu ore
ꯆꯦꯜꯂꯨꯕꯕꯨ ꯑꯣꯏꯔꯦ ꯑꯗꯣꯝꯒꯤ ꯏꯅꯥꯛꯇ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕꯅꯤꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄꯗ ꯑꯗꯣꯝꯒꯤ ꯔꯥꯏꯠ ꯆꯥꯎꯅ ꯂꯩ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯖꯩ ꯆꯨꯝꯃꯦꯀꯣ ꯍꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯅꯤꯅꯗꯤ ꯍꯥꯏꯕꯤꯔꯛꯏ ꯂꯥꯛꯆꯁꯅꯨ ꯂꯥꯛꯆꯁꯅꯨ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯁꯤ ꯆꯦꯜꯂꯨꯔꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ나 ꯃꯗꯨꯃꯛꯇꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯃꯔꯛ ꯆꯦꯜꯂꯨꯔꯕꯁꯨ ꯆꯥꯃꯔꯛ ꯐꯥꯔꯨꯔꯕꯁꯨ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯧ ꯍꯥꯏꯔꯒꯁꯨ ꯑꯩ ꯂꯥꯛꯆꯒꯦ ꯆꯦꯜꯂꯨꯔꯕ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯏꯕ ꯂꯥꯛꯀꯦ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯁꯤ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯇꯨꯅꯅꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅꯕ ꯍꯣꯠꯅꯔꯒꯨꯝꯁꯤ ꯌꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯗꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯩ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯖꯔꯕ ꯃꯇꯨꯡꯗꯅꯤ ꯏꯄꯥ ꯏꯆꯥꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯒ ꯐꯣꯟ ꯇꯧꯖꯔꯛꯂꯤꯕꯁꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯁꯤ ꯌꯥꯔꯒꯗꯤ ꯄꯤꯕꯤꯒꯅꯨ ꯑꯩ ꯊꯝꯖꯔꯦ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯃꯤꯒꯤꯗꯤ ꯂꯥꯟꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯟꯕꯅꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ ꯁꯤꯈꯤꯕꯅꯦꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯇꯞꯊꯒꯣꯁꯦ ꯏꯪꯅ ꯆꯤꯛꯅ ꯈꯟꯅꯁꯦꯕ ꯂꯨꯍꯣꯡꯕꯁꯤ ꯐꯥꯏꯔꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕꯁꯤ ꯄꯛꯅꯔꯦ ꯑꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯖꯅꯤꯡꯗꯨꯅ ꯑꯩꯈꯣই ꯂꯥꯛꯆꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝꯗꯧꯔꯁꯤ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯈꯔ ꯌꯦꯠꯊꯣꯛꯂꯁꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯍꯩ ꯇꯝꯃꯛꯄ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯃꯁꯤ ꯋꯥꯐꯝꯁꯤ ꯃꯇꯥꯡ ꯁꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ. ꯅꯪꯅ ꯆꯥꯎꯁꯨ ꯍꯥꯏꯗꯅ. ꯊꯦꯡꯉꯤ. ꯆꯥꯊꯣꯛꯑꯣ. ꯅꯪꯅ ꯍꯥꯏꯗꯤ ꯆꯥꯔꯒꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯗ꯭ꯔꯤ. ꯑꯩꯁꯦ ꯄꯥꯕꯨꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯏꯅꯔꯁꯤ. ꯔꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯂꯥꯛꯐꯝ ꯂꯩꯔꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯝꯗꯧꯅ ꯂꯩꯗꯣꯏꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒ ꯄꯥꯕꯨꯡꯒꯅ ꯌꯥꯔꯤꯗꯅ. ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞꯇꯣ ꯂꯧꯕꯅꯤ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝꯗ ꯅꯪ ꯑꯩ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯁꯥꯎꯅꯔꯛꯀꯅꯤ. ꯁꯥꯎꯅꯔꯛꯄ ꯀꯥꯟꯗ ꯅꯪꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯂꯛꯀꯅꯤ. ꯑꯩꯕꯨ ꯆꯦꯜꯂꯨꯔꯕꯤꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯄꯟꯗꯨꯅ ꯆꯩꯔꯛꯀꯅꯤ. ꯃꯇꯝꯗꯨꯗ ꯑꯩ ꯈꯥꯛꯄ ꯉꯝꯃꯣꯏ. ꯃꯗꯨꯒꯤꯗꯃꯛꯂꯣ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ? ꯃꯗꯨꯒꯤꯗꯃꯛꯇ ꯆꯤꯡꯅꯕ ꯑꯣꯏꯔꯗꯤ ꯑꯩ ꯀꯩ ꯕꯜꯂ ꯋꯥꯁꯧꯒꯦ? ꯅꯪꯅ ꯊꯥꯖꯒꯗꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ. ꯋꯥꯁꯛꯄꯤꯒꯅꯨ. ꯋꯥꯁꯛꯇꯣ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ. ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯔꯣꯏ. ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯗꯅ ꯂꯦꯟꯈ꯭ꯔꯒꯦ. ꯅꯨꯔꯩ, ꯅꯪꯒꯤ ꯈꯣꯡꯐꯝ ꯊꯟꯗꯣ. ꯄ꯭ꯂꯤꯁ ꯅꯨꯔꯩ. ꯊꯝꯃꯒꯦ. ꯆꯥꯛ ꯆꯥꯊꯣꯛꯎꯀꯣ. ꯅꯪꯅ ꯆꯥꯎ ꯍꯥꯏꯗ꯭ꯔꯤ ꯃꯈꯩ ꯑꯩ ꯆꯥꯔꯣꯏꯀꯣ. ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯛꯎꯀꯣ. ꯇꯧꯔꯛꯀꯦ.
ꯊꯝꯃꯒꯦ ꯅꯣꯏ ꯆꯦꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯇꯥꯃꯣ ꯄꯥꯝꯍꯩꯕꯕꯨ ꯌꯥꯝ ꯊꯤꯅ ꯎꯠꯄꯤ ꯏꯆꯦꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯏꯆꯦꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ 이제는 자오 하이드리보 따모수 짜데 아두고 따모 밤히버나 우나세 하르가 돌아오고 야들 그게야 미 할라만 파우타라게나 하이리 아두수 노이네 야데 야로이더보 오르거나 꼬롱 그러잖아 미부수 말씀 옷바시리 좀데 노이제는 얌티나 라래 아두보 이네라 미용 빨라로이 하이두디 오래니 하비데 아이스니거 시몽세 낭나가 앵우나 떠라봐 낭라 북대 히프라 नत्रगा इसिंग ताव प्रॉब्लम दि सोइद्रम तानिंग दे हे त होइदे खंगदे पान गांगी हे 누레 작사하시 낭아이라미니 낭디 자라봐 자드리 낭 자드나이 가마이 자도이노 작자바세 라이브니 그동안 이반이 우나도이노 낭기 잡자비 마땀 엄마 하이로 우나바기 오이라디 본시기 오이나 우나로 kum세 낭마두다 레바바 아이 레베 파레 아두지 낭 로항크로 ꯑꯩ ꯋꯥꯔꯁꯨ ꯑꯗꯨꯝ ꯈꯥꯡꯉꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯅꯪ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯑꯩ ꯂꯨꯍꯣꯡꯉꯣꯏ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯨꯝ ꯄꯥꯜꯂꯣꯏ ꯃꯗꯨꯃꯛ ꯉꯝꯕ ꯑꯣꯏꯌꯨ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯀꯔꯤꯒꯨꯝꯕ ꯉꯝꯅꯗꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯅꯁꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯟꯊꯨꯡ ꯂꯩꯇꯕ ꯈꯣꯡꯆꯠꯁꯦ ꯄꯣꯠꯂꯣꯏꯐꯝ ꯅꯥꯏꯗ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯔꯛꯂꯔꯣꯏ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯕꯨ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯂꯛꯂꯅꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯅꯠꯇꯦ ꯊꯃꯣꯏꯕꯨ ꯏꯪꯍꯟꯕ ꯑꯩꯁꯨ ꯄꯥꯝꯃꯤ ꯄꯥꯝꯃꯩꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯪꯁꯨ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯈꯟꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯉꯝꯕꯩ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯃꯗꯨꯃꯛ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯅ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯋꯥꯁꯛꯇꯨꯗꯤ ꯉꯥꯡꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯋꯥꯁꯛ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯟꯅꯈꯤꯕ ꯃꯤꯗꯣ ꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯅꯁꯤ ꯅꯪꯅ ꯍꯥꯟꯅ ꯂꯨꯍꯣꯡꯉꯕ ꯅꯪꯅ ꯃꯤꯠꯇ ꯅꯆꯥ ꯎꯔꯅꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯉꯕꯁꯨ ꯑꯩ ꯃꯤꯠꯇ ꯏꯆꯥ ꯎꯈ꯭ꯔꯔꯣꯏ ꯐꯔꯦ ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯂꯔꯣꯏ ꯊꯝꯃꯒꯦ ꯄꯥꯝꯃꯩꯕ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯏꯃꯥ ꯄꯥꯝꯍꯩꯕ꯭ꯔꯥ ꯃꯥꯅꯤ ꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯏꯃꯥ ꯑꯩꯅ ꯇꯧꯖꯕ ꯅꯠꯆꯗꯤꯌꯦ ꯍꯦ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯃꯍꯥꯛꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯦ ꯏꯆꯥꯁꯦ ꯃꯃꯪ ꯑꯅꯤ ꯁꯨꯍꯟꯅꯤꯡꯗꯦ ꯅꯣꯏ ꯑꯅꯤ ꯈꯪꯅꯔꯝꯃꯤ ꯌꯥꯅꯔꯝꯃꯤ ꯍꯥꯏꯗꯅꯕꯨ ꯆꯦꯜꯂꯨꯔꯕꯤ ꯑꯃꯗ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯕꯁꯤꯕꯨ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥꯕ ꯍꯥ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯣ ꯏꯃꯥ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯇꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯕꯁꯦ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯕꯅ ꯑꯃꯅꯤ
ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯕꯛꯇ ꯇꯝꯅꯔꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯈꯣꯡꯐꯝꯗꯣ ꯀꯣꯛ ꯍꯟꯗꯣꯛꯑꯣꯗꯅ 이까이들아 마뚱 나오네 폰 떨어건 폰 떨어건 이까이들 비시디 Tamo pami ba? Kanam nahi trajala ne. Tom Ten, kay lay rage? Ay tamu una janing ba? Ay hospital da su yauru re. Oh, ay hospital da lay taba matam khara kuire. Lau, chango lau. Yani tamu. Yare, khumup to lau thuro nu lau. Chango lau. Tamo, hujipu isi nurega kari hainarige. Noi chegaiga punsi chupa yum panadaba haiduna fireb launare. Madu thajabibra tamo. Magidi khangde. Aigidi lepkhre. Tamo, madu thajabigin. Karige. Yuhendegi ichi nuregi pawpumba ai loin khange. Punamakse oidabane. Ichi na tamo da lang thakbane. Kaino haisiba? Ichi bu thongnana phai habada. Phaba nate. Masa hana khangne. Hoi. Chin madi ichi ne yate. Adubu khangnarubu kawbanina. Nan thokpadi ngamkide. Thajadraga tamo. Aiga huji machase. Ichi ga thongnaga ngasimang unane. Madu tamo na ingbiyo. Fare. Achumbadu madi ayu khangningi. Fare. Achumba sida khangkisna. Nangi wakali chacha topom yaribudani ani yaningrise. ꯄꯨꯝꯅꯃꯛꯁꯦ ꯇꯥꯃꯣꯅ ꯁꯣꯏꯍꯟꯖꯕꯅꯦ ꯃꯇꯝ ꯀꯌꯥ ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯏꯅꯥꯛꯇ ꯍꯜꯂꯛꯂꯤꯕꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯞ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯈꯤꯗꯦ ꯈꯟꯈꯤꯗꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤ ꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯉꯝꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯃꯇꯝ ꯀꯌꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯄꯥꯝꯃꯩꯕꯒ ꯃꯔꯤ ꯂꯩꯅꯈꯤ ꯅꯪꯒꯤ ꯀꯂꯛ ꯆꯥꯎꯕ ꯊꯝꯃꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯛꯁꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯅꯨꯡꯁꯤꯕꯗ ꯀꯂꯛꯄ ꯃꯤꯍꯧ ꯐꯥꯎꯗꯕ ꯅꯨꯡꯁꯤꯕꯗ ꯁꯤꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯀꯂꯛ ꯆꯥꯎꯕ ꯊꯝꯃꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯝꯃꯣꯏꯗꯤ ꯀꯥꯏꯍꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯄꯥꯝꯃꯩꯕꯗ ꯇꯧꯔꯤꯕꯁꯦ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ ꯑꯩꯁꯦ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯅꯤ ꯃꯁꯤꯗ ꯅꯪ ꯅꯔꯥꯟ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯃꯩꯕꯒ ꯅꯪꯒ ꯊꯨꯡꯅꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯀꯩꯁꯨ ꯋꯥꯔꯣꯏꯗ꯭ꯔꯕꯅ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯤꯗꯅ ꯑꯩ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯃꯥꯒꯤ ꯋꯥꯕꯨ ꯋꯥ ꯑꯃ ꯑꯣꯏꯅ ꯈꯟꯅꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯑꯣꯡꯁꯤ ꯅꯪ ꯆꯨꯝꯃꯦ ꯈꯟꯕ꯭ꯔꯣ ꯍꯥ ꯆꯨꯝꯃꯦ ꯈꯟꯕ꯭ꯔꯕ ꯍꯩ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯈꯤꯗꯣꯔꯤꯕꯅꯦ ꯂꯨꯍꯣꯡꯒꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯇꯨꯀꯠꯆꯩ
Fare, to. Ay tabang amdre. Pumnamakse, ay tanalale. Ay hiningdre. Ay gipunsida, asuhu matawdok sibu kay tawag ito alino. Ay sibu, kanada karilaan ki bagi chayragno. Nuray, tose. Tomchen, halasira. Tamo, soidana lakani. Nanawu thasabiyo. Lekaiगी मिसिंगसे अइबु लोइन खंगमने अइना सुमान लेबसे सिउरगा मीना कैनोम खलम बतारे Tamo, adalai to. Ray! Mashira, nang naibu nung siya ba? Pamay ba? Ay iwasan tatako. Kari yung sirdan sa talaga, hay ba no? Ay ilay yung pipam sa. Nang pedri mo! Ay bukan mo pipam da, hingan ningi ba no? Ngasidi, nang nahay ba kundi magloy pagcharan, ay magawa samtok na ruba ni. Kari wa samtok na ruba? Ha? Nagbu pa doon na umaga? Kari wa samtok na ruba? Nang mabu nung siya hagiro? Nang mawada siya hagiro? Ay se, chilo rabi ni. Chilo rabi ay bu, kari kita magtanong siri ba no? Ay kimaisita, natin pena sa jalan magachak ko. Hanggoy na famoy na ba? Ay kipon si itong nalepira no. Ay nung siya ba di? Ay nanda na kaktamde. Ay babu, chelo rabi nung nabada. Imawi siya kihain kiba. Madutasin natin. Nang busulong na nawa. Kaya ragan na kayan kiba na tro. Pamay ba? Wa makatara no. Ay taaba kamtri. Nasana yan na chilo ba nang karigi yung ulhong na nalari ba no? Ingon na namtakto na ang uot kihay ba? Kayo nang pabis eh! Madubog na magto. Nang munong si bagini pamay ba? Taninde, mukhang makatano. Ay nang masi, pabung mamadi, maruk mapang singi mamangda. Ay nang ikay ba nang ibasa, masiki chap-chapa chayang. Nang subang boyo. Pagjagi. Nagodalaan ki bagi chayra. Ay matikja na pagjagi. Lamdam ba si Bukoli ba? Ibu daw ibentaw na su kangsaron. Masisyo, nang hinapaliptri. Napal na ti pamay ba? Yare, nang dongkro. Nang dongkro! Muy pabua. Wari arubam ta khanasi. Bima. Kai dauragin he. Nurai. Nurai. Bima. Nurai. Nurai. Kai dauragin he. Ha, si. Kai dauragin he nang bo. Ima, ay lohong biro. Ay lohong mapami, Ima. Ay sumay na chilura ka lang masi. Ay ang pamde. Ay ito na lohong biro, Ima. Ay lohong biro. Si.
또세. 파래. 오늘막세 루홍크라가다 파라니. 얌트는 루홍면은에 오늘막기 예파부 얼간. 세. 또세. Congratulations. Hꯧjikti Dr. Nuray na ko bata ni. Pawung da kaya na kumdoy no. Ay no wanda force to sa pamdi. Nang gising mo matang ngayon do kangalo. Pamhiba. Pabung. Karino siya na tawramisiwa. Ha? Karino mo nang natawrisi? Siya mo kanalay siya taba ama ko. Asyuklak siya na tawag siya. Ipagit mo siya kain eh. Na ipawo nung sidra bro. Ha? Ipagit namang takayukan dra bro ba? Babong. Najalan siya rin, babong. Babong. Kailan siya rin, babong. Babong. Kangahawda na humlak pa ng lain na sasya. Kadahita na puri ba no kangahawda rin. Nasidis na siya. Nikap to eh, babong. Babong. Najalali, babong. Najalali. Lanti. Isya lanti. Isya lanti eh. Lali ba din eh? Nung siya itabi ito eh. Isya ka syulanti eh. Isya ka syulanti. 시홍도 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 Pamhiba. Ipagiti. Nang natana kanasulay tine. Babong. Ay kiso nang natana kanamtalay tiye, babong. Aditi. Nang babong na hayba iloko. Siya. Siyong do. Babong siya porake ko.
세 짜지 닥칠러 아무 하나 깝나다비 비따나다비 닥칠러 아두니더라 이봐와에게 ꯄꯨꯟꯁꯤ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕꯗꯅ ꯄꯤꯛ ꯊꯜꯂꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯂꯥꯏꯕꯛꯀꯤ ꯋꯥ ꯅꯠꯇꯕꯗ ꯇꯝꯕ ꯉꯝꯗꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯊꯧꯗꯣꯛ ꯀꯌా ꯑꯃꯁꯨ ꯂꯩ ꯄꯨꯟꯁꯤꯗ ꯊꯣꯛꯏ ꯉꯁꯤ ꯅꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛꯅꯤ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤꯁꯨ ꯅꯃꯥ ꯀꯥꯏꯅꯈ꯭ꯔꯤꯁꯤꯗꯤ ꯅꯪ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯅꯠꯇꯦ 시부 땀망함으로 바보 깜나다비 비단하다비 ngasi nangi thamoida yuri ba tingkhang ado tingkhang amana hanok pa mathok tai chumbara tingkhang do leir tarik thakawi aigi marup university gi manipuri gi professor phaijaw gi machanupi ne phaijaw na machanupi bu nangonda thajaningi ai khui gi wa ngai ba ngai rabani ne adudi pabung yare haigrage ko kaino khumdrisibo yes or no yaningi de haraga lore 바봉 아이 바봉 나 신부도 야래 바봉 adunidana shadani 마시니 아이기 하우크라와 본시 와리 파레 오타나바 떠오르세 탱에 ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯗꯦꯀꯣ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯨ ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ Hujiti kape matam du natre. Wari pumanan tamade khanga. Thokrabdi thokra. Hokrabdi hokra. Hujik madu kana khana dam matam natre. Akhoi ni cha phanga lore. Changase. Ahing jam thenge. Changbiram. Ai ngak tang lehau ki. Nang ngai ba thom sama thi do ta roi. La changas la. ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ ꯍꯦꯛ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯉꯥꯏꯈꯤꯅꯤ ꯂꯥꯎꯁꯦ ꯆꯪꯉꯁꯦ ꯅꯣꯏ ꯑꯗꯨꯛ ꯌꯥꯝꯕ ꯃꯔꯛꯇꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯇꯗꯤ ꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯇꯗꯤ ꯄꯤꯌꯨ ꯍꯁꯕꯦꯟ ꯑꯃꯗꯤ ꯋꯥꯏꯐ ꯑꯅꯤꯒꯤ ꯃꯆꯥꯗ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯕ ꯃꯔꯝꯗꯤ ꯎꯕ ꯐꯪꯗꯦ ꯑꯀꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯂꯥꯏ ꯈꯨꯔꯝꯁꯦ ꯑꯗꯨꯝ ꯑꯣꯏꯖꯔꯛꯀꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯔꯤꯖꯜꯠꯁꯤꯡꯗꯁꯨ ꯐꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯗꯣꯛꯇꯔꯅ ꯄꯥꯝꯕꯩ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯣ IVF ꯇꯧꯕꯗꯤ ꯑꯗꯨꯝ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯣꯛꯇꯔꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯇꯧꯖꯗꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗ ꯌꯧꯕꯤꯔꯛꯑꯣ ꯐꯅꯤ ꯗꯣꯛꯇꯔ ꯑꯩ ꯁꯣꯏꯗꯅ ꯌꯧꯖꯔꯛꯑꯒꯦ
ꯁꯤ ꯄꯥꯏꯕꯤꯈꯣ ꯆꯪꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯀꯥꯎꯟꯇꯔꯗꯒꯤ ꯆꯪꯒꯗꯕ ꯗꯤꯇꯦꯜꯁꯤꯡꯗꯣ ꯈꯪꯕꯤꯈꯣ ꯍꯣꯏ ꯑꯩ ꯆꯪꯉ ꯍꯪꯈ꯭ꯔꯒꯦ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯋꯦꯜꯀꯝ 누레 아이게 무슨 난 그리게 용한다 나를 그리게 동무든 거크라고 버리게 낭낭 무한 마시게 되고세 ꯑꯉꯥꯡꯗꯤ ꯄꯥꯕꯨꯡꯒ ꯇꯨꯝꯈ꯭ꯔꯦ ꯄꯥꯕꯨꯡꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯆꯥꯈ꯭ꯔꯦ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯆꯥꯛ ꯁꯦꯝꯃꯨꯈꯤꯒꯦ ꯆꯥꯍꯜꯂꯛꯑꯦꯗꯅ ꯑꯧ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦ ꯐꯔꯦ ꯐꯔꯦ ꯆꯥꯊꯣꯛ ꯆꯥꯊꯣꯛ ꯑꯗꯣ ꯄꯥꯕꯨꯡ ꯚꯤꯇꯥꯃꯤꯟꯒ ꯕꯤꯕꯤ ꯒꯨꯂꯤꯒꯗꯤ ꯂꯩꯔꯤꯀꯣ ꯂꯩꯔꯤ ꯏꯄꯥ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦꯀꯣ ꯅꯥ ꯍꯜꯂꯛꯑꯕꯅꯤꯅ ꯏꯄꯥ ꯑꯃꯨꯛ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯣꯏꯒꯤ ꯔꯤꯖꯜꯇꯣ ꯂꯥꯛꯑꯕ ꯀꯃꯥꯏ ꯇꯧꯔꯒꯦ IVF ꯇꯧꯕ ꯇꯥꯔꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯄꯤꯔꯣ ꯅꯪꯗꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ 타릭타 ꯑꯩ ꯅꯉꯣꯟꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯂꯥꯟꯗꯦ ꯇꯥꯃꯣꯗꯤ ꯀꯩꯁꯨ ꯂꯥꯟꯗꯦ
ꯂꯥꯜꯂꯤꯕꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯀꯂꯛ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯐꯔꯦ ꯅꯪꯅ ꯄꯥꯝꯗꯕ ꯑꯩ ꯑꯃꯇ ꯇꯧꯔꯔꯣꯏ ꯄꯥꯝꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯑꯣꯠꯄꯤꯔꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯤꯕꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯆꯩꯅꯥ ꯈꯪꯖꯔꯛꯇ꯭ꯔꯤꯕꯤ ꯑꯩꯁꯦ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯊꯥꯔꯤꯛꯊꯥ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯂꯕ꯭ꯔꯅꯦ ꯇꯥꯃꯣ ꯅꯠꯇꯦ ꯃꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯇꯥꯃꯣ ꯊꯥꯔꯤꯛꯊꯥ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯧꯒꯦ ꯍꯥꯏꯌꯣ ꯑꯩ ꯆꯥꯄꯜꯂ ꯋꯥꯁꯧꯔꯥ ꯁꯛꯀꯅꯣ ꯀꯗꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯈꯤꯕ ꯅꯣꯡꯂꯩꯅꯣ ꯑꯩꯈꯣꯏꯅꯤꯗ ꯍꯨꯝꯖꯤꯜꯂꯛꯏꯁꯦ ꯑꯩ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯌꯦ ꯑꯩꯈꯣꯏꯗꯤꯕꯨ ꯀꯅꯥꯅ ꯁꯨꯝꯗꯣꯛꯄ ꯉꯝꯃꯣꯏ 그러게 비용도 쓰는 도시. 타모, 찰러로 시바. 헤이, 마두야 돼. 사건 크럽이 마시나 낭나야 비협도 없었니 다보다 녹타마이 다드나 낭야 이파나본 니제리세 농시들어. 아이 나 코이부 로이드르네. 짠나바 떠오르네. 아이마 잘라더브네. 아이마, 그이도우랴. ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯟꯗꯛꯇꯤ ꯏꯆꯥꯁꯤꯡꯒꯤꯁꯦ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯃꯥꯜꯂꯦ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯃꯨꯀꯣ ꯅꯥꯄꯤꯅꯔꯣ ꯍꯣꯡꯉꯣꯅꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯅꯃꯧ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯧ ꯌꯥꯏꯐꯕ ꯑꯣꯏꯔꯣꯀꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯝꯃꯒꯦ ꯇꯥꯃꯣ ꯂꯣꯏꯁꯟꯕ ꯂꯣꯏꯕꯤꯔꯕꯣ ꯂꯣꯏꯔꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯕꯨ ꯃꯥꯏꯟ ꯇꯧꯅꯨꯀꯣ ꯑꯩ ꯇꯥꯃꯣꯕꯨ ꯊꯥꯖꯩꯌꯦ ꯊꯥꯔꯤꯛꯊꯥ ꯑꯩ ꯗꯣꯛꯇꯔ ꯑꯃꯅꯤ ꯗꯣꯛꯇꯔ ꯑꯃꯒ ꯄꯦꯁꯦꯟ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯤ ꯑꯃꯇ ꯑꯩ ꯊꯝꯃꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯁꯨ ꯈꯪꯉꯦ ꯅꯍꯥꯛ ꯒꯥꯏꯅꯦꯀꯣꯂꯣꯖꯤꯒꯤ ꯐꯥꯎꯔꯕ ꯗꯣꯛꯇꯔꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯇꯥꯛꯂꯤꯕꯁꯦ ꯇꯥꯃꯣ ꯀꯤꯁꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯀꯤꯁꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ Good evening, doctor. Good evening. IVF ꯇꯧꯒꯗꯕ ꯅꯨꯔꯩ ꯆꯪꯕꯤꯔꯛꯄ ꯌꯥꯔꯅꯤ
ꯅꯪꯅ ꯃꯥꯏ ꯄꯥꯜꯂꯣꯔꯦ ꯆꯪꯉꯨ ꯆꯠꯂꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨ Bema, se, sa thua si. Ima, ai dum hagula charge ya badu. Yadi. Hagut pa yadi ko. Doctor na lenga nu hai badu. Aduna ni imana chak por isi. Se. Tap na hagulu se. Tap na tong ni nang bo. Se, ising sida leire. Se, zaro se. Se, injang se ima bigi se. Ye, nang chak charamu ko. Ima ngaru bagtane nga do hapselam dramane hawdona loi charamani ima uti yenguge charo ima warabbu yade tabakse success oidre bleeding toribase tabakse success oidre habe khudamni doctor chance amta leroidra matam khara kanaraga IVF ung toraga yengadabda mangaire adui doctor hoja chaba yardra hoi Simtang bijabiyo, ikhak na bagini. Thank you, doctor. Jase. Nakhoi anigi pau pumba ima loina tare honariba pumnamakse arembada loina tare haukraba thaudopu ningsingduna maduda singnarubado kanararoi nureigi wari pumba nangsu loina khangidune hoi ma ai loin khangi nurei nakhoi anigi nasada angang oiroidabagi khudam amata phangde pumnamakse khaluraga
ngasi imada wakal ama phaurakle masi natana pambai amata leigadaba mandi Kay wano ima, hita haibiyo. matam amada pamaibaga nuraiga wasak ama saknaki ba wasak ado kokpiyu haina pamaibada khurumduna muktang haizabaduna asumba khongthang oigadra khali Ima, kaino haidubo? Hai wafamsibo. nakhoi ani munna khalaga watana thamoi sengna nungsinaba kanagumbi amagi saknakiba sari wasak habase tasingna lubane Adu ima, migi minong masa haibam sulay na. Madumakti. migi minok to kibana phabra natraga nangi imung manung chikna panbaduna phabra anigi sangdo olagane nakhoi ani na phagadabado adum to Yumsibu mi leibra? Mi leibibra? Kana doctor di chathokre Doctor unaba lakpa nachade. adudi som kana Ai Nuray. Nuray Ai amtang changjarakpa yagadra? yani changbiro somda changbiro cha thaksi ko Yarani. adudi juice oina thaksira Loina yazare. Ai adunga wari amtang sanaba pamjaba. habiyo aingondagi kari apamba leige chingnaba leitena hekta habiyo Aigi wari Thariknasu khangbiramganina khanjai. tamana libadagi khange Ai mateng amtang nijaba lakpane. Pipi gatra? ipuroibagi maram thaptuna hinglibi aina ipuroibagi yatang yaudana ayaba pibadi ay hekta ngamde adubu takpiyo ay ngambre yengjage Aidi aigi punsi lambi sida maithirabi nupi amane. Saknakiba wasak amana maram oiduna ngashidi aigi mitte icha uba phangdre. Adongi ipuroibagi mafamda aigi wasakse kokpiyo haiduna haijanabagi tanja amatang adomna sinbiba yagadra? Ai hotnaba yaba hotnare. Ai mai paktre. Wasakse kokpidrabadi aigi mitte icha uni haiba thajadre. Aina haizarise amuktang yabiyo. Aigi aroiba khongthangni. aina aigi ipuroibabu thajai ipuroibagi nungaibana aigi su nungaibane ipuroibagi awabana aigi awabane mahaki punsida nupi haibase aina tana kanabu su khangkiba leite hoi nungsibadi pikiba lei adubu mahak maithiki mihaujaubi ahenbata pambi longnambi nupi amana ipuroibagi punsigi tangkak amada mahak pot piki magi thamoida kokpa yararoidaba dakpham ama thambirame Chaibiyo. Pena chaibiyo. Taba natana aigi di pangal laite. Ai khange adoma gi ting pangning drab. Aigi lai bakini. Ai chacharake. Nuray ngaiko Karimu ikai pi kita bawa like. aisu nupine nupi amana mama oining bagi khaulang bado aisu khange nangi wasak to kokpina bagi dama ai tamoda haijaduna yengage Thari matum tang nangi yana basin biyo.
ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦꯅ ꯈꯟꯖꯔꯒꯦ. ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯄꯩꯁꯦ ꯀꯣꯛꯅꯕ ꯂꯝꯕꯤꯗ ꯆꯪꯁꯟꯃꯤꯟꯅꯔꯁꯤ. ꯕꯦꯃꯥ ꯄꯥꯕꯨꯡ, ꯃꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ, ꯅꯨꯔꯩ. ꯏꯃꯧꯅ ꯁꯛ ꯇꯥꯛꯇ꯭ꯔꯁꯨ ꯑꯩ 마부 마sak 문նակ함이 haukiba punchida ipai jabu mairak talang salamlaga ikai ba nang matana isaruk ayoroba ipai jagi punchini haujik ingna sikna laijaraba imung sida migi makon marum koksan bangambi charoi gi sakam lauraga lengbi reisibu kari penda ba leirige kari mo walige ha kari mo walige ba Nore. Mau dia mah mahu pubilim amome imung sida isa sanghangan imung ma hilang na Tarik, kidong narage. Pabung. Nang nahangiba wahang dugi pakumdo imau de piel. Tarik, kayo nito may siya. Ibang tawa kandalo. Nuray yum si dala ame. Kito wala mi ba? Tamo ko nuray gasak na kiba wasak to. Kokpiyo ay sa wala amane. Kali, wasak kokpiyo ay ba? Sagot pikino tamo. Kokani hayo. Adubu, pabung amadi maru mapangsing shuna tilaga. Miya mamangda wasak ada kokpigani hayo. Thamo sing na nungsijaruga. Miya magi mafamda minam lambagi. Chap chapa charak ni habda. Kangan gani. Ipai jabu mairak talang salamlaga ikai ba nang matana isaruk ayoroba ipai jagi punchi haujik ingna sikna laijaraba imung sida migi makon marum koksan bangambi charoi gi sakam lauraga lengbi reisibu kari penda ba leirige kari mo walige Taibang mo po. Ay, gija ka tayo. Ay, gija piyo. Ay, mo mamatuin niyo. Ay, mo mamatuin niyo. Tamo, yam tenga ba? Minute tara mutang matam lobzaba yagadra. Kaidaurage? Ngasise ibanigi marriage anniversary ni kauraba.
I am sorry. I kauthoure. Happy marriage anniversary. Same to you. Ngasidi tamogi mapamdagi kariguma amta nizagi pibigadra. Kedorge nangi mawong sinahan kay iman manade. Nang na haibida ay nayakidaba yaokraba. Kay nairo. Tamo, nuriga saknakiba wasak to kokpikro. Aisu nupine, nupigi awabadi nupita na kange. Ngasidi mama sana lale na yazare. Madudo sumuk chairak pirubagi wahantok leiribra. Punsi haibase chatkigadama ngaktane. Hinglingai matamsida afaba thabak ngakta tawnaduna makhoi akhoi hingminabaduna hena phatra. Macha phangningbagi maina aphapata ikai ki pumnamak hondoktuna changjaраklabi mabu amukta ngakpiyo tama. Noraibu amukta ngakpiyo. Ay yare. Nang naibu kudimukta ay yarage. Yumsibu mi leibro. Mi leibro. Lao, chango. Ai changaroge. Wam tairamge tawbane. Kaino, hekta hayo. Nang na hairambo wafamda tamone yabirabane. Ha, yabireba. Hayengse adongi ipureba galoinana chingnung khokta lakpiyo. Aisu tamoga lakjage. Maphamdada nabani na saknakiba wasakto koknabiro. Ai soidana lakani. Tarikta, nangi tawbimal ai punsigi kaujaro. Karigi tawbimal no hayeng soibirakanu ko ai amuk chasarokige.
Masa tamo. नुराई चलो वासो तो कोकचागी नीचे रो Tamo. Wasak to kok piruro. Chalo. 하이로 넌 야밤바다 하이게다바 나데 니자가다바네 니 호로 뿜나막 비력이 칸나 락다바니 아시고 어떤 자만 분시도 아니라 수나 락다로이 파마이바 아이 넌곤다 란크레 ꯑꯩꯈꯣꯏꯅꯤꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯕ ꯃꯤꯁꯛꯇꯣ ꯏꯃꯤꯠꯇ ꯏꯆꯥ ꯎꯅꯒꯨꯝꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯅꯉꯣꯟꯗ ꯂꯥꯜꯂꯨꯕꯒꯤ ꯆꯩꯊꯦꯡ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯪꯂꯦ ꯑꯩ ꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯦ ꯄꯥꯝꯍꯩꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯪ ꯀꯥꯏꯅꯈꯤꯕꯗ ꯋꯥꯈꯤꯕꯗꯨꯒ ꯅꯪꯅ ꯉꯁꯤ ꯅꯆꯥ ꯐꯪꯗꯕ ꯑꯋꯥꯕꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯈꯟꯕꯒꯦ ꯑꯋꯥꯕ ꯃꯈꯜ ꯃꯥꯟꯅꯗꯕꯩ ꯋꯥꯅꯤ ꯑꯩꯅꯁꯨ ꯅꯪꯅꯁꯨ ꯍꯦꯜꯂꯝꯃꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯤ ꯋꯥꯁꯛꯇꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯅ ꯈꯪꯍꯧꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯋꯥꯁꯛꯇꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯅ ꯈꯣꯡꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯖꯅꯕ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯝꯇ ꯀꯣꯛꯄꯤꯔꯝꯃꯣ ꯍꯧꯒꯠꯂꯣ ꯅꯨꯔꯤ ꯋꯥꯁꯛꯇꯣ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯖꯔꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯝꯇ ꯂꯩꯇꯅ ꯀꯣꯛꯄꯤꯔꯕꯅꯤ
ताइबंग सेंबा मपुना खंगसनो अइना नंबु थमो सेंना नुसिखिबा मक्तबो ओइरबदि नंग नमित नचाओ हमजर पामाइबा नाकी थौजन आई पुन्सिदा काउजरोय नुरै नुरै तामो थासे फजरा फजे थावन मिचाकसिंगसे ngasidi ngona maron ama lon badong na tawai makhoi shi yauna ei bulaknari ra khangte lao jangas lao tamo kedorage hauji do hobra थावन मिचाक माथि एमा अखोइ गे ngom नुदा थाखरे ai go hore nang chei kya ngajir pathoi ma chama thido ngasi di khoi ngona tara ba tare ai amara oi punsi gi ningja ba ma mai pak pagum na harawe chei kya ki matung da nang nang ai mang da harau buli bese ai sim nongai nang na harau bu uraga ne ai ne nongai Bima, se, angan se sida tanggi se. Angan se pasina konsen biu ko. Yengoy, ai ne ising asaba kita lauruge. Nang indijana potara mo ko. nusidra. Nungsi. Magi damakta natro. Aikoina wasakiba mayamdo. Ngasidi ko ulaba natra. Koe.